ꯅꯪ ꯏꯆꯥꯅꯨꯄꯤꯅ ꯍꯥꯟꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯍꯥꯟꯕ꯭ꯔꯥ ꯃꯣꯏꯅ ꯍꯥꯜꯂꯤꯗ ꯑꯩꯈꯣꯏ ꯑꯗꯨ ꯃꯇꯨꯡꯗꯅ ꯃꯣꯏꯅ ꯍꯧꯈꯤꯕ ꯃꯇꯨꯡꯗꯅ ꯑꯗꯨꯗꯅ ꯒ꯭ꯌꯥꯁ ꯑꯅꯤ ꯁꯤꯂꯤꯟꯗꯔ ꯑꯅꯤ ꯃꯥꯡꯈꯤꯕ ꯍꯧꯖꯤꯛꯀꯤꯅ ꯌꯨꯝ ꯂꯩꯇꯕ ꯌꯦꯡ ꯃꯌꯥꯝ ꯑꯁꯤꯗꯤ ꯍꯪꯒꯥꯝ ꯆꯝꯐꯨꯠ ꯑꯃ ꯇꯧꯔꯦ ꯑꯃ ꯏꯔꯣꯜꯂꯦ ꯑꯗꯒꯤ ꯊꯣꯏꯗꯤꯡ ꯑꯃ ꯁꯨꯔꯦ ꯌꯦꯟ ꯃꯁꯤꯡꯒ ꯍꯥꯏꯗꯅꯦ ꯀꯔꯤꯕ ꯌꯦꯟ ꯃꯁꯤꯡꯒ ꯀꯔꯤꯕ ꯅꯠꯇꯦ ꯀꯂꯤꯖꯥ ꯀꯂꯤꯖꯥ ꯎꯃꯣꯔꯣꯛꯀ ꯃꯦꯠꯄ ꯃꯦꯠꯄꯗꯨꯗꯤ ꯉꯁꯤꯗꯤ ꯃꯥ ꯉꯥꯏ ꯉꯝꯃꯔꯣꯏꯅ ꯑꯩꯅ ꯄꯨꯂꯞ ꯃꯦꯠꯊꯣꯛꯈ꯭ꯔꯦꯀꯣ ꯃꯥ ꯇꯧꯔꯤꯉꯩꯗ ꯑꯗꯨ ꯌꯦꯟ ꯊꯣꯡꯕ ꯈꯔꯌꯥꯎꯔꯦ ꯇꯤꯜꯍꯧ ꯃꯔꯨ ꯌꯥꯎꯔꯦ ꯑꯗꯨ ꯆꯥꯕ ꯌꯥꯅꯅꯕ ꯏꯁꯣꯔꯗ ꯃꯍꯤꯛ ꯃꯅꯥꯏ ꯌꯥꯎꯗꯅꯕ ꯄ꯭ꯔꯊꯅꯥ ꯇꯧꯔꯤꯁꯦ ꯑꯗꯨꯗꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯆꯥꯔꯁꯦ ꯊꯣꯏꯗꯤꯡ ꯁꯨꯕꯁꯦ ꯍꯟꯗꯛꯀꯤꯗꯤ ꯆꯥꯗ꯭ꯔꯤ ꯃꯥꯜꯂꯦ ꯉꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯤꯀꯣ ꯃꯔꯨ ꯀꯩꯅꯣ ꯑꯣꯏꯅ ꯆꯥꯒꯦꯔꯥ ꯃꯔꯣꯏ ꯑꯩꯗꯤ ꯆꯝꯐꯨꯠ ꯍꯥꯟꯅ ꯍꯧꯒꯦ ꯍꯧꯔꯦ ꯍꯧꯒꯦ ꯇꯧꯕ꯭ꯔꯣ ꯌꯥꯏ ꯐꯖꯕ ꯃꯥꯜꯂꯦ ꯑꯩꯈꯣꯏꯗꯤ ꯆꯝꯐꯨꯠꯇ ꯊꯨꯝ ꯍꯥꯞꯅꯩꯀꯣ ꯃꯌꯥꯝ ꯃꯅꯤꯡꯒꯤ ꯆꯝꯐꯨꯠ ꯐꯨꯠꯄꯗꯤ ꯊꯨꯝ ꯍꯥꯞꯄꯦ ꯌꯦꯡꯒꯦ ꯆꯝꯐꯨꯠ ꯆꯥꯅꯤꯡꯕꯒꯤ ꯐꯨꯠꯂꯝꯃꯦ ꯍꯪꯒꯥꯝꯗꯤ ꯍꯥꯎꯔꯦ ꯍꯧꯖꯤꯛꯇꯤ ꯏꯪꯕ ꯍꯧꯔꯦ ꯍꯪꯒꯥꯝ ꯍꯥꯎꯔꯦ ꯊꯥꯗꯤ ꯊꯥꯅꯤꯡꯕꯅꯦ ꯑꯗꯣ ꯊꯥꯕꯗꯤ ꯍꯧꯗ꯭ꯔꯤ ꯊꯥꯗꯤ ꯊꯥꯅꯤꯡꯉꯦ ꯃꯔꯨ ꯍꯨꯜꯂꯝꯕꯗ ꯌꯦꯟꯅ ꯉꯥꯛ ꯇꯧꯔ ꯇꯣꯛꯀꯦ ꯐꯖꯅ ꯍꯧꯔꯝꯃꯝꯅꯤ ꯌꯦꯟꯗꯣ ꯌꯦꯟ ꯑꯣꯏꯅ ꯆꯥꯈꯤꯕꯅ ꯐꯔꯤꯕ꯭ꯔꯥ ꯍꯪꯒꯥꯝ ꯑꯣꯏꯅ ꯆꯥꯕ ꯐꯔꯤꯕ꯭ꯔꯥ ꯀꯂꯦꯖꯥꯒ ꯎꯃꯣꯔꯣꯛꯀ ꯃꯦꯠꯄꯅꯦ ꯆꯨꯝꯗꯤꯃꯨꯛ ꯍꯥꯞꯄꯤꯔꯦ ꯀꯩꯅꯣ ꯇꯧꯕ ꯆꯥ hojete ala kila kaje wamba changena tanda umaraje ꯃꯁꯤ ꯐꯥꯒꯦ ꯇꯧꯕ ꯅꯥꯟꯊꯣꯛꯈ꯭ꯔꯦ ꯃꯥ ꯐꯥꯔꯝꯃꯗꯤ ꯐꯖꯅꯤ
ꯅꯨꯡꯉꯥꯏꯅꯦꯕ ꯑꯃꯨꯛꯇꯪ ꯐꯪꯒꯅꯤ ꯃꯥ ꯁꯤꯗꯤ ꯁꯤꯔꯅꯤ ꯁꯨꯔꯒ ꯆꯥꯔꯒ ꯍꯤꯡꯒꯦꯗꯤ ꯈꯟꯗꯗꯅ ꯃꯤꯉꯣꯟꯗ ꯍꯨꯔꯒ ꯆꯥꯅꯦꯅ ꯈꯜꯂꯤꯕ ꯃꯤꯁꯤꯡꯁꯤꯕꯨ ꯍꯀꯣꯝ ꯆꯍꯤ 2ꯃꯨꯛ ꯁꯨꯔꯝꯃꯅꯤ ꯑꯗꯨꯗꯨꯅ ꯏꯆꯥꯅꯨꯄꯥꯒ ꯑꯩꯒ ꯆꯔꯨ ꯂꯧꯕ ꯆꯠꯂꯤꯉꯩꯗ ꯒ꯭ꯌꯥꯁ ꯁꯤꯂꯤꯟꯗꯔ ꯍꯨꯔꯥꯟꯈꯤꯕ ꯁꯣꯒ ꯐꯛꯀꯥꯏꯔꯝꯃꯅꯤ ꯃꯥꯅ ꯁꯤꯡꯕꯁꯦ ꯀꯌꯥꯝ ꯁꯤꯡꯉꯦꯗ ꯑꯁꯟꯕꯗꯨꯗꯤ ꯒ꯭ꯌꯥꯁ ꯌꯥꯎꯕꯗꯨꯗꯤ ꯄꯨꯕ ꯉꯝꯕ꯭ꯔꯣꯏ ꯈꯪꯕ꯭ꯔꯥ ꯒ꯭ꯌꯥꯁ ꯌꯥꯎꯕꯗꯨꯗꯤ ꯊꯝꯃꯝꯃꯦ ꯑꯗꯨꯒ ꯌꯥꯎꯗꯕꯗꯨꯅ ꯄꯨꯈ꯭ꯔꯦ ꯌꯥꯎꯕꯗꯨꯅ ꯑꯗꯨꯝ ꯊꯝꯃꯝꯃꯦ ꯑꯗꯣ ꯁꯣꯗꯤ ꯆꯥꯎꯕꯅꯤꯀꯣ ꯍꯥꯞꯄꯤꯗꯣ ꯃꯥ ꯄꯣꯛꯈꯥꯏꯗꯣ ꯉꯛꯄ ꯃꯤꯜ ꯂꯩꯒꯦꯔꯥ ꯑꯗꯨꯗꯤ ꯑꯗꯨ ꯃꯊꯪꯗꯅ ꯏꯆꯥꯅꯨꯄꯤꯅ ꯍꯥꯟꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯍꯥꯟꯕ꯭ꯔꯥ ꯃꯣꯏꯅ ꯍꯥꯜꯂꯤꯗ ꯑꯩꯈꯣꯏ ꯑꯗꯨ ꯃꯇꯨꯡꯗꯅ ꯃꯣꯏꯅ ꯍꯨꯈꯤ ꯃꯇꯨꯡꯗꯅ ꯑꯗꯨꯗꯅ ꯒ꯭ꯌꯥꯁ ꯁꯤꯂꯤꯟꯗꯔ 2 ꯃꯥꯡꯈꯤꯕ ꯍꯧꯖꯤꯛꯀꯤꯅ ꯌꯨꯝ ꯂꯩꯇꯕ ꯃꯤ ꯂꯩꯇꯕ ꯌꯦꯡꯉꯒ ꯃꯅꯥ ꯃꯁꯤꯡ ꯌꯣꯟꯕ ꯃꯆꯥ ꯃꯁꯨ ꯁꯦꯝꯕ ꯂꯣꯏꯅꯃꯛ ꯂꯩꯅꯕꯅꯤꯅ ꯑꯩꯈꯣꯏꯅꯁꯨ ꯀꯥꯏꯅ ꯈꯜꯂꯨꯗꯕ ꯍꯥꯟꯅꯗꯤ ꯂꯦꯞꯄꯨꯔꯝꯃꯦ ꯍꯥꯟꯅꯅ ꯐꯅꯦꯛ ꯆꯤꯅꯥꯎꯆꯤꯡ ꯐꯅꯦꯛ ꯌꯣꯟꯕ ꯂꯥꯛꯄꯗ ꯈꯪꯕꯤꯍꯧꯔꯣ ꯀꯃꯔꯅꯤ ꯐꯔꯦ ꯌꯥꯎꯈ꯭ꯔꯕꯅꯤ ꯃꯥꯅ ꯍꯨꯕꯗ ꯃꯔꯤꯡꯒꯤ ꯐꯅꯦꯛ ꯑꯍꯟꯕ ꯐꯅꯌꯥꯝ ꯌꯥꯎꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯐꯅꯦꯛ ꯃꯣꯏꯔꯥꯡ ꯐꯤ ꯆꯟꯕ ꯊꯥꯏꯅꯒꯤ ꯍꯧꯖꯤꯛꯀꯤ ꯑꯅꯧꯕꯗꯤ ꯅꯠꯇ꯭ꯔꯦ ꯍꯥꯟꯅꯒꯤ ꯑꯔꯤꯕ ꯑꯗꯨ ꯍꯦꯛ ꯌꯣꯜꯂꯛꯄ ꯃꯤꯁꯤꯡꯗꯣ ꯑꯗꯨꯝ ꯄꯥꯎ ꯄꯤꯕꯤꯔꯛꯑꯣ ꯆꯤꯅꯥꯎꯁꯤꯅ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯑꯝꯇ ꯐꯠꯇꯕ ꯃꯤꯗꯣ ꯐꯥꯃꯤꯟꯅꯖ ꯑꯩꯈꯣꯏ ꯈꯛꯇ ꯅꯠꯇꯦ ꯃꯥꯒꯤ ꯇꯝꯄꯥꯛꯇꯁꯨ ꯑꯗꯨꯝ ꯃꯥ ꯑꯗꯨꯝ ꯆꯠꯂꯛꯑꯅꯦꯕ ꯃꯩꯇꯩ ꯃꯆꯥꯅꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯈꯪꯉꯦ ꯍꯧꯖꯤꯛ ꯃꯇꯤꯟ ꯃꯇꯥꯔꯥ ꯃꯆꯤꯟ ꯃꯆꯥꯔꯥ ꯃꯔꯤꯡ ꯃꯆꯥꯔꯥ ꯐꯥꯔꯒ ꯍꯦꯛ ꯑꯗꯨꯒꯤ ꯈꯪꯒꯗꯕꯅꯤ ꯃꯥꯟꯗꯤ ꯃꯥꯜꯂꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯃꯤꯗꯣ ꯃꯁꯛꯇꯣ ꯈꯪꯗ꯭ꯔꯦꯗꯅ ꯃꯔꯤꯡꯅꯤꯗ ꯃꯁꯛꯇꯣ ꯎꯍꯧꯔꯒ ꯐꯥꯕ ꯉꯝꯍꯧꯗꯕ ꯉꯁꯤꯁꯦ ꯅꯥꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏ ꯉꯁꯤ ꯅꯥꯟꯊꯣꯛꯈ꯭ꯔꯕ ꯅꯨꯄꯤ ꯑꯃꯒꯤ ꯃꯥ ꯃꯊꯟꯇ ꯉꯝꯍꯧꯗ꯭ꯔꯦ ꯍꯥꯏꯌꯦ ꯃꯆꯥꯗꯁꯨ ꯁꯣꯔꯤ ꯑꯃ ꯄꯥꯏ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯁꯨꯔ ꯆꯥꯒꯗꯧꯕ ꯑꯗꯨ ꯃꯃꯥ ꯃꯄꯥꯅ ꯋꯥꯅ ꯂꯥꯏꯔꯤꯛ ꯇꯝꯍꯟꯗꯅ ꯃꯥ ꯐꯖꯅꯗꯤ ꯀꯩꯅꯣ ꯇꯧꯔꯝꯒꯅꯦꯕ
ꯃꯍꯩ ꯃꯁꯤꯡ ꯇꯝꯍꯜꯂꯝꯒꯅꯦꯕ ꯒꯨꯂꯤ ꯆꯥꯕ ꯃꯤꯒꯨꯝꯕ ꯑꯣꯏꯔꯝꯒꯅꯤ ꯑꯩꯈꯣꯏ ꯈꯟꯕꯗ ꯒꯨꯂꯤ ꯆꯥꯒꯦꯔꯥ ꯌꯨ ꯊꯛꯀꯦꯔꯥ ꯍꯦꯛ ꯐꯪꯕ ꯅꯨꯃꯤꯠꯇ ꯃꯥꯏ ꯒꯨꯂꯤꯁꯨ ꯄꯤꯖꯔꯅꯤ ꯌꯨꯁꯨ ꯄꯦꯟꯅ ꯄꯤꯊꯛꯑꯗꯕꯅꯤ ꯐꯪꯕ ꯅꯨꯃꯤꯠꯇꯗꯤ ꯃꯥ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯅꯤ 이 맞점도 보라라가 라네나 ꯍꯨꯔꯥꯜꯂꯒ ꯆꯥꯅꯦꯅ ꯈꯜꯂꯤꯕ ꯃꯤꯁꯤꯡ ꯀꯔꯝꯕ ꯀꯣꯡꯅꯣ ꯄꯥꯄꯤꯗ ꯃꯣꯏ ꯕꯦꯟꯗꯒꯤ ꯀꯥꯏꯕꯅꯦꯅ ꯑꯗꯨ ꯂꯣꯏ ꯄꯨꯕꯤꯈ꯭ꯔꯦ ꯌꯥ ꯐꯅꯦꯛ ꯃꯣꯏꯔꯥꯡ ꯐꯤ ꯆꯟꯕ ꯇꯔꯥꯃꯨꯛꯁꯨ ꯄꯨꯈ꯭ꯔꯦ ꯌꯥ ꯑꯗꯨꯒ ꯑꯃꯨꯛ ꯅꯨꯃꯤꯠ 4ꯅꯤ 5ꯅꯤ ꯁꯨꯔꯛꯄ ꯀꯥꯟꯗꯁꯨ ꯑꯃꯨꯛ ꯃꯊꯛꯂꯣꯝꯗ ꯑꯃꯨꯛ ꯑꯗꯨꯁꯨ ꯐꯅꯦꯛ 10ꯃꯨꯛ ꯍꯨꯔꯥꯟꯕꯤꯈ꯭ꯔ ꯃꯥꯜꯂꯦ ꯃꯤ ꯌꯥꯝ ꯂꯜꯂꯦꯕ ꯍꯥꯏꯗꯤ ꯍꯧꯖꯤꯛꯇꯤ ꯐꯥꯏꯅꯦꯜ ꯑꯉꯥꯡꯒꯤ ꯑꯦꯛꯖꯥꯝ ꯃꯇꯝꯅꯤꯅ ꯑꯃꯨꯛ ꯑꯅꯤꯅꯤ ꯂꯩꯕꯗꯨꯁꯨ ꯂꯣꯏ ꯆꯠꯅꯈ꯭ꯔꯦꯕ ꯆꯠꯀꯦꯔꯥ ꯏꯔꯣꯝꯕ ꯍꯨꯔꯥꯜꯂꯒ ꯆꯥꯅꯦꯅ ꯆꯥꯏꯗꯣ ꯑꯗꯨꯔꯣ ꯔꯝꯗꯤꯅꯥ ꯅꯣꯡꯃꯝꯅ ꯆꯥꯅꯤꯡꯕꯗꯅ ꯂꯩꯔꯦꯕ ꯍꯤꯗꯥꯛ ꯃꯅꯝꯅ ꯆꯥꯗ꯭ꯔꯦ ꯌꯦꯡꯕꯤꯔꯁꯤꯅꯦ ꯏꯟꯖꯥꯡ ꯅꯥꯄꯤ ꯂꯩꯕꯁꯤꯅꯦ ꯃꯣꯏꯁꯦ ꯐꯖꯅꯕꯅꯤ ꯈꯪꯗꯦ ꯇꯤꯟ ꯇꯥꯗꯕꯗ ꯇꯤꯟ ꯇꯥꯕꯗꯣ
มันอยู่บนเกียงคันแล้วก็ดูได้ข้าวเกียงคันแล้วก็เดี๋ยวมาตรงคนละเลยน่ะช่างนั่นเลยไงเด้อครับพี่ไปพายแบบดูลำได้เนี่ยข้าวปน 이렇게 신 각각한 비가 노 매암 짧은 매암 이숙한 비우 요리에 지나고 싶네서 그렇게 가까이서 파남꾼은 간 마탐 탐마가 아주 그래요 Ida kapa kuidina ngam nu yoni lade yola de adu sar ko mi di kai padun anh ngang khi mà sinh tâm mà gan chứ gia lộc sinh thổ rồi vậy ra màn nữa dia loksin tenaten ni shiri ni ai mà này ngang cái đấy nè ngang này bạn ngang quạt của bạn Muslim nè cái nào gì này bạn hay đó cái đó có được cặp tiền ai hấp tiền đúng hả mà đi thỉnh thoảng làm dân tôi có làm dân là được ạ còn ví dụ bạn cần một cái đang chạy về kia tập tụ vai vì mới tập tụ phụ vì rồi tập tụ mình nên ta học với nè cái lệ học thì mình nên ta học với năm này chứ này ôi phải là mi shiro draba muốn lâu đi quả tôi chụp anh này chúng ta ra về mình sao vậy anh này ở đây là hồ bây giờ khơi gì đã đi nằm rồi cái mà gì mà hao cần rồi tôi lấy đi quả mà nằm đó hàng năm mà chú cả giờ mấy cái chung một chút một cái tờ tờ lấy vào nữa thôi cái đinh thì đang tra rồi nè áo nè bao nhiêu thứ chân sao đi bạn cái mắm sao ra như mà không mà sinh nhau mà anh tin à cái mình đâu đúng tôi có khôn gì đâu năm tuần là làm mẹ mà tầm hiện như sao là Salah dua. Betul puasa. Mesti ada. Dari dah. Chưa ta.
Ma'am, sige di. Tang juga. Ano sila siya? Bisa lagi. Matang Bye-bye, naman lang ma'am. lagi. Bye-bye. मैं घूम लुचाई